Lairik laisu haiba miyoi sing masing hengalaba matamdada lairaba muthatpa ngamgani haina PWD Minister TH Biswajit na phongdokre. Demonetization na miyam da pikhiba awaba amadi chaitheng kayabu ningsingduna BJP nataba political party khudingmakna hayeng Black Day haina palan tawgadawri. Khwairambani ima kaithel gi building ani maglakadori ba chahi lesing ani tarani pan gi January 22 fabu gi manungda semjin sajin da loiragani haina mahut minister Thongnawjam Shyam Kumar na phongdokre. Malem gi ani subalanjaw da laikhidraba Japan gi lanmi singi saru sayana chingba polam sing thizinaba Japan da gi team ama Imphal da thunglakre. Amasung mangarak world champion noikraba Mary Kom na Japan gi Subasa Komurabu manga sinoda maitiba piduna Asian boxing championships ki final changkre. Mayam bukhurum zari adom yengbiri ba se impact news ne ai bidyarni thinguzamna pungja asifau bagi maroi ba pausing miyam da pizari. Lairik laisu haiba miyoi masing hengat laba kanda lairaba muthatpa ngamgani haina PWD Minister TS Biswajit na phongdokre. Loinana lamdamasigi economy gi fibam phagatnaba amasung thabak phangdaba naharol singda thabak pinabagi pandamda Manipur government na Sweden gi company amaga project kharagi damak athuba matamda khodiek pinaragani haina su phongdokre. Wafamase ngase Harvard School Imphal gi Taranipan Suba Foundation Day gi thoramda saruk yaraduna minister na phongdokibani. Ghari da leiba school asigi campus pangthokiba thoram aduda minister na makha tana phongdokibada Government ki thabak ama phangnaba hotnabada sel yaudravadi yaroi haina miyoi kharagi wakhalda chusinduna leiri matik chaba miyoi amata thabak phangnaba hotnabada sel tinglamloi haina su phongdoki handak nongka hena takhiba amasung ising ichaw thokibana maram oiraga matam khara thabak leplurabasu road for all haiba mission amagi makhada government asina national highway sing semgat pa haure Imphal Jiribam lambi gi ayamba sarukti lambi semjin be loire hainasu phongdoki mission asigi saruk amoina mahairoi singi yengduna airport road tagi Harvard School taba lambi su athuba matamda semjilagani hainasu thajaba phongdoki thoramadu da sargyakiba Manipur University Department of Chemistry gi professor N Raj Muhona phongdokibada 21st century gi matam asida education research amadi innovation haiba wahai ahum asina khwaidagi maru oi lamdam asida advanced research institute ama thamduna Manipur gi mapanda leiriba research scholar amadi scientist singna amatoina punsinduna malemda lamdam asigi tawbangamba thabak sing uthokpa matam oire haiki maramaduna mahairoi singna makhal kyagi aphaba lairik nainaduna lairig adugi kanaba lawba ngamna ba hotnasi haina appeal tawki Thoramadуда, Scholastic Council of Higher Secondary Education Manipur Kosem Naloba examination da position Laura Kiba Mahiru Singda Selgi Mana Yauna certificate su piki. Loinana, Scholastic Apaba Mahiro Putopo Jasing the su Mana Piduna Ikai Kumna Budki. For the state of the Manipur, we need the quality, not the quantity. And without education, our nation or maybe our state will not be developed. So, अखोई मसेन की मरक दा अखोई वखल साइकोलॉजिकली चत्तबा अखोई मसेल की मरक से दा अखोई ने लौतूनरग लाइसनरग लाइबसिना अखोई डेवलपमेंट लाइते गांव बिजनेस हुजी कोई पिस्ता लागना बहायदना सिंगदा करिदा अखोई वखन वारी सानजरे हार कांदा अखोई कन्ना होना जरी बिसे सिदसु मयामनसु हानदगी सु गवर्नमेंट स्टेट कॉर्पोरेशन सपोर्ट तोबिरी अदु तोबियु अदुगा अखोई अफाबा रिलेशन अफाबा अखोई मिस्ट्रस्ट लाइतबा अखोई साइकोलॉजिकली चिंगमदि तम थबक तोबु याबो खलोनजे लाखों मतमदा अखोई अफाबा नुंगाइबा अखोई यूनिटी लाकनी यूनिटी लेदि पीस लेकनी पीस लेकदी डेवलपमेंट सोनमकि लेगनी हाबिसे अखोई स्टेट गवर्नमेंट की थाजबनी Prime Minister Narendra Modi ki liching makhada haukiba chahi ki November 9 da ikhang khanghodana lauthokiba demonetization na miyam da pikhiba awaba amadi chaitheng kyabuning singduna BJP nattaba political party khudingmakna hayeng Black Day haina palan tawgadori
Manipur ki oina su Indian National Congress, Communist Party of India, Aam Aadmi Party, All India Trinamool Congress na chingba political party tara na khutsamnaduna Black Day gi thauram pangthokadauri. Hiramasiga mari lainana ngase Congress Bhavan da pangthokiba paumi singu unaba mada Black Day Observation Committee of all opposition political parties against demonetization ki chairman Govindas Konthaujam na phongdorakpada hayeng ayuk pung tara makhaidagi party khudingmakna Congress Bhavan dagi khoyathong minuthong amadi hatta fauduna rally chatlaga konung mamangda leiba sumang lila sanglenda Black Day gi thauram pangthokani Pangthokadoriba thauramsida aphauba malengi masak naiba economist kayagi viewpoint kayasu nainagadori nominasida mipum khuding angna saruk yabiu haina so appeal tawrakhi opposition party gi luchingba kayasu saruk yakhiba paumi singu unaba duda CPI Manipur State Council gi secretary Dr. M Narana phongdorakpada demonetization tawkhibana leibaga sigi oina hiram khudingmakta mangjaba natana thoidokna kanaba amata phangba ngamdri Masina maram oiraga mapan leibakta chatkiba black money kaya India da pusilaktuna lairba singi bank account da senfam kaya changhangani haina BJP government na thajaba pikhiba adusu mai pakpa ngamdre haiki demonetization na miyam da pikhiba chaitheng kayagi issues sing na maram oiraga black day gi thauramasi pangthokpani haina su phongdorakhi Paumi singuna baduda protest rally against demonetization and GST haiba booklet masu phongki Party kena jaba yai. Tapi masuk perja ki sufferance si ura kanda pun daba yada dana. Hoki ba election me ada Congress Communist lang naru ya dubu ngasidi issue zina marga we have come together to observe the Black Day. Maram di hayeng ako na palon to Black Day. It's really Black Day because it makes people suffer. Baru ki perja lomi sini lahir ba kang buda wahle madu kita magta masigi wahan ba numit ado. Hayeng ni marmaduna hayeng si Black Day na palon tau jabani Mamang chahigi lisingani tara ki January mari da thokiba yuha habagi laibak thiba thodokama ate kai nangkraba khwairamban ima kaithelgi building animak lakadori bachahi lisingani tara nipan gi January kunithoi fawbagi manungda semjin sajin ba loiragani haina mahod minister thaunajum Shyam Kumar phongdokre Ngase Minister Shyam Kumar na hauzik akan bamong da semjin sajiliba ima kaithel building animak chatuna yangsinki badu da minister na engineer amadi contractor yauna tongan ba mari leinaba singi awarapa hangkibaga loinana karigumba awarapa leirabasu minister da atuba matamda khanghalaknaba hairamki loinana kaithel phamlibi ima singasu unaduna makhoiga pambasu hangki Amasung kaithel phamlibi ima sing yauna thabak suriba engineer amadi contractor singi mot lauraba matungda lakadoriba mathang chahi lisingani tarani pani January 22 fawbagi manungda kaithel aniasi semjin sajinba pumloi loisilagani haina minister na paumi singda phongdoki loinana semjin sajinbagi thabak pairiba PWD na kaithel building aniasi mahutta sinaraga kaithel phamlibi ima singa tanaraga afaba numit ama leptuna athuba matamda sangkagani haina minister na makhatana phongdoki Ketin nasi January tangkong itu paling penting minta Works Department amadi kalau masana pilih hari itu berkuena ya paling penting minta kasih terus sembiro aduga apa nu yang kan imam yang urus sanggara sih Works Department sahabat ni pesana Works Department pi bani masa kita ibu construction city kuena imam yang habis sumi ada kerana habis sumi ketin sih anu urus sahabat urus di time nu kakpu ya apa aku kita swaki bina aku kita makong tiap putus sambung mulai bina jod apa kita ubah sih problem yang ni batu bahasa berkelai imam yang habis jam sumi kaya kan habis kami rasanya aku itu sahabat terus Mamang da kaneta nang pisa pi tamu law re mo ada bokoi 21 crore di mo di pamena Works Department di boto na finance si pisa leire pisa ki awa ko sudai te kaneta do si hangai koina pisa ki awa leibra pisa ki urga hairu hai kana pisa ki awa nate si yam te kan ko ba ko ki anu senga parina ma January ki tang ko te picture ge hare Japan Embassy ki First Secretary Kenji Ayayauba, the Japan Association for Recovery and Repatriation of War Casualties ki Timama Fubala amasung kamengdagi malengiani subalanjau da laikhidraba Japan lan misingi saru sayang na chingba potlam sing thizinnaba Imphal yorkre Miyoi tarukna sabatti madunga sinungthil pung ani tabada Imphal International Airport thunglaki Timaduda JRRCC ki Atsunari Tokunaga na luchingba member mari Japan Embassy ki First Secretary Kenji amasung Ministry of Labor Health and Welfare Research Officer Nobutaka Hoshikawa yauri
Scientific ki khuzu khulai ga loinana lakhiba team asina ngasi hayeng lainga ke official singa wari sanaraba matung hangchitagi Imphal West ki manung chanba Kameng amasung Bisnupur district ki Phubalada Malem Gyani Subalanjaw da laikhidraba Japan gi lani singi saru sayang thiba hogani Lagliba khongchara sida thiba humba loisinba ngamdragadi timmasi amuk hanna Manipur da lakani hairi This project was conducted for several times. We have several venue which seem to be valid Japanese soldiers, and one is Fubara village, and one is Kameng. Some bones were already excavated by Sanjak village peoples. So we will receive these remains in Imphal city. It's for Japanese nations, but Japanese nations and Indian nation can construct a good relationship. Malem da maming chatkiba Russia gi Great October Socialist Revolution gi chahi chama subagi thoram ngase Manipur da supang thokre. Manaba Kunayama Puraknabagidama grassroots level dagi hauraga Mebum Kodimakta October Revolution Karino Haibase Kanghan Bamathoktai Haina Communist Party of India Manipur State Council the Secretary Dr. Moirang Themnarana Fongdokre English Singamaga Chama Pantara Tarita Malemgi Revolution gi Lamyanba Haida Kangnariba Vladimir Lenin gi Lamjing Makada Thong Manaba Kunayama gi Damak Changsin Kiba Russian Great October Socialist Revolution gi Chahi Chama Subagi Thoramadu Communist Party of India Manipur State Council na Sinduna Imphal gi Rup Mahal Theatre da Pangthokibani Thoramadu da Dr. M Narana Socialism Chatpalebak ama oina China gi chawkhat khongthang singbu singthaduna socialism gi asengba masaki matangda miyam gi pukning chingsinki socialism karino October socialist revolution kari case naina patan loi pan nai do aspe kamane. Let it be a new beginning. October Socialist Revolution की parasiti, let us take it down to the grassroots. आप खुंगम तो उधर नस प्रोग्राम नहीं तो यार नस की माले नस्ता इना खुंगम तो ना नुआई समाज में नस नरेंद्र मोदी शासन की से ही मकाई होता. You know how many people have become much more richer? Rich becomes richer, poor becomes poorer. Ngasigi Thoramadu Mari Lenana Dr. Moirang Themnarana Demonetization Miamda Awaba Pibia Kayagi Matangda NDA Langaki Thawongbu Akan Mamongda Yaning the Bufongdoki Loinana Hayeng Pangtoka Doriba Black Day Against Demonetization Kamari Lenana Chatkadaba Miyangi Kongchata Manipur Miamna Sarukyabiu Haina Piltoki Mahakna Hai Indiana Ninka Tamba Chahi Humdra Surabasu Hauzik Paliba NDA Langakna Minorities Singbu Hingbada Ki Bafawhale Awaba amagi matungda awaba kaya India lengak asina pire haina maral siki. Demonetization tawag kalikan di masjid sehingga mereka people have message how much sufferance, the misery after misery. Shell Punjawaba 70 years of independence sehingga mudra surabhi tambaro masjid minority shinda laibada kira apa समाज में शक्ल लाओ नरेंद्र मोदी की से ही बहुमत है कि शासन किए Lakadawriba Sangai Festival Gamari Lainana Ngase Tera Nomang Them Lekaida Imphal West Police Commando gi Kangbu Mana Thiba Humbagi Thabak Chathakre Imphal West Police SP gi Lamjing Makhada Chathakiba Thiba Humbagi Thabak aduda Ayuk Pung Manga Aduwaidagi Pung Taret Phauba Chathaki Loinana Makhata na Mayai Koibi Chamumbam Lekaida Thiba Humbagi Thabak Chathabada RPF PLA gi bailout ama verify to mangamki Amaronda Inspector James Thangal na Luchingba Commando Sekmai amadi Kangla Tombi gi Kangbu amana Sekmai gi Laipat haibam famaduda ngase yuk pung mari makhai aduai dagi taruk makhai aduai fauba thiba humba chathakiba ga loinana miyoi mapan makha taba wahang pahung gi damak Sekmai Police Station da pukhi
हौखिबा चाही लिसिंग अनि तरा मंगा की जनवरी निपांदा MPSC ना डेप्यूटी डायरेक्टर ओइना ट्राइबल रिसर्च इंस्टीट्यूट TRI दा थबक पुनब खलबा मियोएमबु ngasi fawba ट्राइबल अफेयर्स एंड हिल्स डिपार्टमेंट की ऑफिशियल खरना लौतुनरगा अपॉइंटमेंट पीदनब होटनरी हाइना एमसुना हाइबा सिग मरी लेना चटलिबा नवेंबर की 3 तगी एमसुना खोंजंग चंगसिनगनी हाइना तौरंबदु ट्राइबल अफेयर्स एंड हिल डिपार्टमेंट के मिनिस्टर अमदी प्रिंसिपल सेक्रेटरी यावना एमसु की प्रेसिडेंट लुचिंग टीम अमग उनरबा मतुंगदा चलिबा नवेंबर की 13 फावबा इहौ लेपनबा खंगलकपदगी हाइरिबा नुमित असि फावबा इहौ हंदोकलगनी हाइरी MPSC ना डेप्यूटी डायरेक्टर ओइना ट्राइबल रिसर्च इंस्टीट्यूट ता थबक पुनब खलबा मियोएसे अपॉइंटमेंट ऑर्डर पीद्रबदी थंगनबा नुमित नवेंबर 13 दगी खोंजंग चंगसिनगनी हाइरी थमोई सेंगना थबक तौनिंगबा मियोय सिंगना लोन लौनबा होनबियु लौनम नमथाक तौबा मियोय सिंगदा थाजबिगनु हाइना खुंद्राकपम असेंबली कॉन्स्टिट्यूएंसी की MLA TS लोकेसोरना अपील तौरकली वाफम से ngase डिस्ट्रिक्ट हैंडलूम एंड टेक्सटाइल्स ऑफिस इम्फाल डिस्ट्रिक्ट सिंधुना खुंद्राकपम असेंबली कॉन्स्टिट्यूएंसी की मनुंग चना लैबा उयुमपोक मनिंग लैकाई मल्टीपर्पस कम्युनिटी हॉल दा नोंगमगी ओइबा हैंडलूम एंड हैंडीक्राफ्ट डिलीवरी स्कीम अमदी मुद्रा लोन स्कीम की मतंगदा अवेयरनेस प्रोग्राम अमा पांगथोखिबा दुगा मरी लैना फोंदोखिबनी TS लोकेसोरना हाइखिबदा तोंगान तोंगान बैंक सिंगी मखादा पीरिबा लोन की सेंफम असी निंगथीना सिजिनबा ngamlabadi मियोइबा अमगी पुंसी हेना चावखतनबगी मचाक ओइरी दुबो लोन की सेंफम असी अरानबा मोंगदा सिजिनरबदी मियोइदेगी पुंसीदा हेना अमांगबा ओइनबा मचाक ओइगनी मियोय अमना तसेंगना सेंफम अमा खल्लगा होटनगे हाइरबदी मरी लेनबो अथॉरिटी का तानाबिरगा लोन की सेंफम लोगबियु लोइनना मतम चाना लोन की सेंफम पिखतनबा होनसी लोन की सेंफम असी लेमना पीबा नत्ते हाइबा मियामना कौमिनरोइसी फोंदोकी MLA TS लोकेसोरना मखाताना हाइखिबदा सेंट्रल गवर्नमेंट की मखादा सेंथोक लेजदबा सुबा नोंबा कनबा मियोय सिंगिदमक मुद्रा लोन असी यामना कानबा मखलगी लोनी लोन असिगी मनुंग चन्ना तोंगान तोंगान बहिरम अहुम थोकना हाइबदी शिशु लोन किशोर लोन अमदी तरुण लोन की मियामदा बैंक 15 की खुथांगदा लोन की सेंफम पीरी लोन की कानबसी असेंबली कॉन्स्टिट्यूएंसी असिगी ओइनसु मतिक चाबा ऑफिशियल सिंग तानारगा लौनबो होनसी माकी माइकैदगिसु अंगंबा मतेंग पांगजगे हाइना MLA ना फोंदोकी नाकल अमरोमदा हौजिक लैरिबा BJP ना लुचिंगबा लेंगाक असिना स्टेट असिदा लैरिबा फुरुक खुदिंगमकपु मानबा मिटिंगगा लोइनना येंगबियु खेनबा मीटिंग थमलबदी स्टेट असिगी अपुनबगी सक्तमदा काइबा लाकनी हाइना MLA TS लोकेसोरना चेक्सनवा थमखी ngasi thauram aduda district handlooms and textiles Imphal ki project manager UBI Imphal samadi khrugi lead district manager yauna maikay adungi miyoy kyana sarkya ki hawik se laibak se kham thengna warabani warapa tanda sida framework agreement gi international gi amsung jaga me gi marakta lae aduga akhoi इमा लेबाक मणिपुर सिददी ऑटोमेटिक सिन मरम ओदना खोय मसिन मरकता नुंसिना दबा नुवाइना दबा पेन द मैम थोलक दबो लेबसे मसि कक्तंदी लैरिबा गवर्नमेंट सिना फजना सेक्शन ngang थोक चाटोप मतमदा करियाने हाय कदे हारो दगे बसे सोना खंगिरमनी अदुना लैबा अमा जाति मा पेन लोना मतमदा जाति मा दा कागे थबक तो असि कक्तंग तहन बिदना बने हायदुना मसि नुवारब नुबिन सै अपील तौजरी मियाम की चाकथुंग हुरानबगी मायोक्ता माओइस्ट कम्युनिस्ट पार्टी मणिपुर न कौखिबा जनरल स्ट्राइक ता सगत पिखिबा मियाम बुलबसिना थागत फोंदोरकली लोबसिगी स्टैंडिंग कमिटी की कोऑर्डिनेटर क्योंहान मंगांग न थोकप चेरोल सिमखा तारदुना जनरल स्ट्राइक से लाइरबा मियाम की चाकथुंग फंगनबगी दमक चंगसिनखिबा खोंजंगनी खोंजंग असिगी मखा तारपोइना PDS मिनिस्टर बु लोबसिना मतम चुपगी ओइना सोशल बॉयकॉट तौरे मदी मखा ताना मियाम की ओइबा थौरम सिंगदा महकपु सरुक याहनबिगनु हाइरी LJP की वर्कर खुदिमक चयोलमगी मनुंगदा पॉलिटिकल पार्टी से थादोकनबा लुप असना खंगलकली LJP दा यावरिबा फिल्म एक्टर मना करिगुंबा मियाम के चाकथुंग मतपा पॉलिटिकल पार्टी से थादोकतबा थोकलगदी महाक की फिल्म सिंग मणिपुर की सिनेमा हॉल दा रिलीज तौबा अमदी कापदा थिंगबा थिंगजेलगनी हाइना मरी लेनबा खुदिमक दा लुप असना खंगनख्रे हाइरी नाकल अमरोमदा चेंग हुरान बसदा सरुक यारिबा लुप सिंगी मखादा लेबा सिविल सोसाइटी ऑर्गेनाइजेशन की लुचिंग बसिंग अमदी थौमी सिंगना था अमगी मनुंगदा मखोय मखोयना यावरिबा लुप सिंग अदु थादोकनबा खंगलकली मुतखी गद्रा हाइना मिपाइनरी बा मणिपुरी पोनीबु
ngak senaba thabak paikhatlagani haina Chief Minister N Biren ngasi Chief Minister gi Secretariat pangthokiba Manipuri Pony Development Board ki mifamda phongdokre Pony gi masing hengatnaba serasigi tongan mamafam singda makhoi gi chakta pham sing semgatpa State Government ki meeting makhada breeding farm semgatpa Lambi sorokta leiba pony sing ase sagol mapu singna register tobiba loinana sagol mapu singda sagol singbu ningthina yengsinaba incentives piba sagol mapu singna register tawdrabadi lambi sorokta leiba sagol sing ase miyam do auction tawgani haina ngasigi mifamaduda CM na phongdoki ngasigi mifamaduda Agriculture and Veterinary and Animal Husbandry Minister V Hankelen Agriculture ki Parliamentary Secretary Awangbo Nyumayamadi atai makok thongba official kyasu sarukyaki Matang asida break mlozake break ki matungda chahi asige August thadagi maths ki oza lairaktabana mapau kaithel manbi high school gi mahairoi singi maraibak tamba ngamtri haiba pawmadi Manipur ma somalengi tongan be ipau sing puduna lakche ke impact news bu meeting tatun lebiu mayambu amuka hanna taramna okchari bulletin asigi makhata ba paw miyam da pisari Chahi asige August thadagi maths ki oja lairaktabana mapau kaithel manbi high school gi mahairoi sing aruba fivam da lairi oja tara taret laigadaba oirabasu supnatagi oja tara laibatanatana maths ki oja laitaba sina lakadauriba bosem gi class 10 exam mayok nagadauriba mahairoi sing mepai ba poknare State Government ki makhada laiba school asi maming khaktagi oina thambigadaba oirabadi school laibagi mathau tade haina mapau kaithel manbi village ki headman na phongdorakli ngasi Manipur Press Club ta pangthokpa paumi singu unabada headman Pungnawyo Jimikna school asigi oja watpagi matangda education S ki director da hanjin haibata natana education minister TS Radhesham da memorandum pisin khiba laikre Buna mahairoi chamaga subna taruk laiba government school asigi awat poja men khatpagi matangda mari lainaba department amadi minister gi maikai digi ngasi fawbada paukhum amata pirakpa laiti haina mahakna pendaba phongdoki Panbayai anoba lengakna education amadi health sector da ahanba amadi ahenba mityeng changani haina Chief Minister N Birena phongdokhiba laikhrabani Government gi minister singna maths ki awatbo oja si thapiraknaba akoi village authority gi request ni minister su director su memorandum bisin bada adu su respond amat su tawbirakti aduna akoigi apamba akoigi nizabadi athuba matamda thabiraknaba authority akoi mayam gi request ni Youth Affairs and Sports Minister Letpau Haukip amasung Autonomous District Council Chandel gi chairman Lukhose Jobu Moreda taramna okre taramna opuki thoramadu Hill Tribal Council Morena Sinduna Council asigi office pangthoki Youth Affairs and Sports Minister Letpau Haukip na Moreda leriba civil society organization singna mafam aduda nusi chanana laiminana ba hotnaduna anoba mafam am ohensi haina phongdoki Letpau na makhatana Moreda lenga asina paikhalakpa chawkhat thorangi thabak thoram singda ayirapan pibiganu hainasu paujenki thoramaduda Moreda leiba lup kayagi mihut sing amasung miyamna sarukyaki Yamna nungsinana chana chinana lerakanda chawkhat khongthang laiba Asian Highway 1 gi laiba prajana disturb tawdaba Project Paikhat Kadoba Logistic Park adagi tourism circuit asimayam si leiriba civil society organization gi luchingba mayam asina bhaptana sarkar ga paikhat eba thorang mayam asi sawadbi ba Moreda leiba St George High School da pokpa pokpi singbai kai khumnabagi thoram Parents Day pangthokre Mahiloi sangaduna sinduna pangthokiba thauramadu MLA Subhash Chandra Hekham Dingo ADC More and Gojendro BJP Manipur Pradesh ki Phampai Singh Oja Mahiroi amasung mafamadu ki miyamna sarukyaki Mahiloi sangadu ki Mahiroi singna Manipuri Gujarati Tamil Kuki gi oiba nat ki jagoi sai sing utki Sarukyakiba wangangloi singna apokpa apokpi singna macha oiba singbu warabasu wana miyama oina ba hotnaduna lai makhoi gi hotna jamanduna mirakta tinba ngamlakhiba adugi credit apokpa apokpi singda pifam pibaga loinana ikai khumna pham thoi haiba wafam thamnaki
Nipum dai suba voluntary blood donation camp ki manung channa yankhairak suna EP khraba Dr. L Tomcha Khumanbu mahaki yankhairak mapung fana EP bagidamak Lifesavers Manipur NSS unit Nalit Amadi State Blood Cell NHM Blood Bank and Transfusion Janims ka khutsamna duna ikai khumnabu utkre Akam patalaiba Nalit ki auditorium da pangthokiba camp aduda Dr. L Tomcha Khuman iba My Journey to 50 Voluntary Blood Donation kauba lairik amasufonki Taramadada, Janims ki Medical Superintendent Professor L. Ranbir Singh Nahai, Ngalingay matamdadi, Miyoy Kayana EP Bahibisi Kinarami, Adumakpu, Hauzikti, Miyamna, Wakal Tana, Masana Yaningna, EP Batok Narakle. Dr. Tomchagi Moong Matosi, Horakliba Nahas Singh Matau Tambiu Haina, Professor Ranbir Namakataki. Ngasig EP Bagi Camp Aduda, Nelit ki Mahirus Singh na EP ki. Ako ilairaba, leitaba, lairaba, ako magi donor lejeta ba family dim salakpa denim salakpa audi private hospital lakpa khoi de free de tum pire mai khala leiba stock de khala leiba adu de apna free de pi masi ai haningi number 1 da adagi atopa da atopa mna ko da tomsa na magi ngasi gi akoi release atoiba book mana author togeba si aina masi gi yamna mongonda yamna ngajaba Tourism spot among Oina Lairiba Besnupur District ki Fubala Tourist Home Manipur Pollution Control Board ki Chairman Oibatanatana Oinam Assembly Constituency ke MLA su Oiriba L Radha Kishorna Luchingba Tim Amana Hakthengnana Yingsin Kre Mafam adubu Yingsin Balakiba MLA L Radha Kishorna Langkoiba Singi Potha Phamni Hairiba Mafam adugi Lairam Liba Piba Madu Ubada Nungaitaba Poki Yingsin Baloiriba Matung L Radha Kishorna BJP ki government asina athuba matamda serasi ki revenue hengat hanabagidamak lairiba tourist home asidasu ahenba anoba scheme hapchinduna sengat matawragani haina phongdoki khongchada du sargya kiba LDA ki project director L Bhagatona Chayolamagi manungda district sports complex asigi report thagalaga dredging machine sizinaduna laibak thonbagi thabak hauragani Loktak Patta Lam Singh Khopchinduna Lai Syllabus Singase Lagliba December Amadi January Fawgi Manungda Takthokpa Hauragani Haike Takthokpagi Thabagasida Mafamaduda MLA Madi Kunja Singh Namateng Pangbiu Haina Mahakna Pauchelakli November thagi oina lakliba tang tarani thoida Lions Club ki ahanba lem namit layang bagi camp pangthok lagani camp asi District Blindness Control Society ka kutsamnaraga Sangai Pro Airport Road laiba Lions Service Center da ayuk pung tara dagi pung tarani thoi fawba chathagani haina Lions Eye Hospital and Services Trust na thadorakpa cherol amana khangalakli Thobal Commando na United Peoples of Kanglai Pak Koba Gang khutpu amagi miyoi ama faraba miyoi du Jingkham Mamang Tamyai Sumangdagi Hausina Ketri Benguna Wanglai Kaidalaiba Muhammad Mujibur Rahman Chahi Kuntrani Pana Pokpalai Kidraba Ayub Alini Rahman Singarang Numdang Pung Taret Taramdaida Thobal District ki Usoi Pokpi Auto Parking dagi Phabani Mahagasi Chahi Asigi Ahobada Muhammad Ataw Rahman Koba Miyoy Amagi Makhada Gang Khutpu Asida Changduna Thabak Tawrakhibani Hairi Ngasi Famkiba Development Committee Manipur People's Party Ad Hoc Committee ki oiba mifam na laukiba warep ki matungina November ki tangmapan ayuki pung taramathoi tabada Manipur Press Club ta Ad Hoc Committee na sinba miyam ki mifam da party asigi members sing amasung miyam na saruk yabinaba Manipur People's Party na paujelakli mifam asida party asigi sokchilaba fipam ki matang da khanagani haina cherol amada khangalakli Sangai Festival Mangoinana Mayai Kaba Nisage Mayokta Chatharapa Drive Angi Manung Channa Imphal East Police na Nupa ama Yungau Litar Chaniga Humdra Mangaga Loinana Phare Yungau Litar Chaniga Humdra Mangaga Loinana Pharaba Mioy du Andro Kharam Lekai digi Puthem Sarat Chandra Singh Chahi Kuntaret Apokpa Laikhidraba Purna Chandrani Imphal East Police ki DSP Civil Armed Reserve Roni Mayengbam Narcotics ki OCP Jona Luchingba Tim Mamana ngase ayuk pung taramathoi makhai tabada wangkhai ayang paligi akoibada drive chathabada mahagasi phabani hairi Sarachandra Pharaba Yungau Singh aduga loinana Excise Department Porompat Branch ta logi oiba khongthang lokhatnaba sinakre hairi
Manipur University of Culture na heling khat khibadagi ngasi fawbada thengnariba awarapa kayabu khangbiduna hadakta phangkiba cabinet mifamna University asigi teaching amadi non teaching staff ki mafam ama khanghan bikhiba sida thagat phangdorakli loinana khongjang changsin khibada mating pangkhiba pumnamaksu Manipur University of Culture Teachers Association na thagat phangdorakli loinana hayeng tang nipandagi mahausagom University asi class chang naina hauragani mahairoi sina class yawranaba association asina cherolamada khangalakli lamdamasida puna khunda minariba maitai pangal furup ki natkoiba saktambu yokhatnaba puthokpa ahanba kokum festival ngase hawdokre sagnarba designer yungkhaiba Muhammad Ali na puthokpa festival asi Imphal Hotel gi londa pangthokibani festival asiga mari lainana furup asigi Fizet Lighting Amadi Chakcha Yuthak Sugaina Utpa Exhibition Namasu Miyamda Kutsinake Festival Asiga Mari Lainana Purabasigi Fizet Lighting Macha Kaina Utpa Fashion Parade Amasu Utki Nasigi Tauramaduda Manipur State Minorities Commission Ki Chairman Dr. Syed Burhanuddin Former Consultant Government of Manipur Dr. R.K. Nimai IS Amadi Wabgai Ki MLA Muhammad Fazur Rahim Sto Sarkyaki Oinam Primary Madrasa ki Metro Noibi Minarzan Begum asi Thiam Konjil High School da Hamida Begum haiba Mingda Primary Teacher oinasu lairamba maramna khudakta gi mahakpu suspension da thamle haina Directorate of Education na thadorakpa cherolamana khangalakli Haiba order asi lairi phawba ayaba amata yaudana Minarzan Begum na Wangoi headquarter thadoktuna mafam amata da chatpa yaroi loinana hiramasagi matangda departmental inquiry ama chathabagi tangai fadaba lairi haina director gi cherol sina khangalakli Hauzik sanabagi pauda Mangarak World Champion oikraba Mary Kom Asian Boxing Championships ki final changkre Vietnam gi Ho Chi Minh City da pangthokliba championship asida Mary Kom na Japan gi Subasa Komurabu manga sinoda maithiba pikibani kilogram yankai mathoida chahi manga sanarba matung Mary na masagi kilogram nifu nipan gi category da championship asida saruk yakibani ngasige sanakiba bout adu defensive oina lalong kya season aduna sanaki Marina Championship asigi final da mai pak patarabadi mahaki ihan hanba Asian Championship ki gold medal loba ngamgadawri bani Kuntra Humdoi Suba N Hazarian Dr. N Tombi State Level Polo Tournament ta Chinkai Hunba Polo Club A Imphal Riding Club amadi CRPF Polo Team mai pakre Nong Chingi Phibam Phattabana maram oiraga matam khara sanaba lepluraba Polo Tournament asigi ngase Mapal Kangjaibungda sanakiba ahanba match ta Chinkai Hunba Polo Club A gi sanaroi TH Kawbuna Panjal manga A Basanta Tilai Semba Amasung El Kokesona Panjal Amamanga Chanduna Tentha Polo Club Pu Panjal Nipan Marida Maithiba Pikibaga Loinana Nasasana Kiba Tournament Asigi Anasuba Match Tana Imphal Riding Club Nasu Paradise Polo Club Pu Panjal Taramari Amada Yamna Lakchana Maithiba Piki Match asida mai pakraba Imphal Riding Club ki sanaroi T Sarat na Panjal Taret El Rohina Panjal Manga Duga Umes Gurung na Panjal Ani Chanki Chathariba Polo Tournament asigi ngasi sanakiba ahumsuba match tana CRPF Polo team gi sanaroi O Samarjit na Panjal manga Y Okendromati A Shyamananda Anina Panjal ani duga H Dracula na Panjal Amaga Chanduna Thawbal District Polo Club pu Panjal Tara ahumda maithiba pipangamki Manipur Horse Riding and Polo Association na sinduna pangthokliba tournament asida Polo team kunipana sarukyari Chatharakliba Polo Tournament asigi hayeng makhataba match ahum sanaragani
Chahi tara mari ki manung dalai ba nupa macha amadi nupi macha singgi oiba archery masanagi humdoi suba National School Games ta Manipur gi nupa macha amasung nupi macha singna compound team event ta gold medal amamam lawba ngongkhre. Kumalampak Sports Complex ta pangthokiba archery championship asigi ngasi sanakiba nupa macha gi compound team event ta Manipur gi sanaroi student Kuman Johnson Leichombam, Vivekananda Konsam Mamadi, Nick Potsangbamna, Apunba Point, Listing Amaga Chanipan Gamarfumathoi Panglaga, Masana Sida gold medal Amaloki. Nupi Machagi compound team event tana, Manipur Gisanaroi, Kate Debia, and Pretty Ketrimayum Amasung Jennifer Paunamna, Apunba Point, Listing Amaga Chatruka, Kuntra Mari Panglaga, gold medal Amasulawangamki. Chathariba archery ki competition asida nupa macha ki compound masanada Manipur gi sanaroi student Kuman amadi Johnson Leichombam anina gold amasung bronze medal amamam lawba ngamkhibaga loinana nupa macha gi compound masanadana Manipur gi sanaroi Kate Debiana silver medal amalokhi. School Games Federation of India gi meeting makhada Department of Youth Affairs and Sports Government of Manipur na sinuna chathariba School Games asida India gi tongan ba state singdagi lakpa unit kunhumdoi dagi nupa macha sanaroi chamaga Marfunipan amadi nupi macha sanaroi chamaga humdoi punna sanaroi chahumga yankhai mathoina games asida athoi ahen tanari hayeng archery competition asigi makhata ba matching sanaragani. Moregi Gambom Lento Lampakta Tatarakiba Taramari Suba Inter-Unit Football Tournament Kansiloisin Kre. More Youth Club na Sinduna Tatarakiba Football Tournament Loisin Bagi Toramaduda Sports Minister led Pau Hauki, ADC Channel Chairman Saisai Joe, More Daleba Nipan Suba IRB Commando gi OC Krishna Tombi Yauna Mafamadugi Miyam na Sarukyaki. Tournament adu gi ngasilo simbagi numita Sankichau Youth Club amasung Chabangfa Youth Club anigi marakta sanakiba final match ta draw tabadagi lottery otpada Sankichau Youth Club na mai pakhi. District Youth Affairs and Sports Imphal West Committee ang makhada tongan ba chahi singda leiba sanaroi singi district level inter-school gi oiba trial selection sing pangthoklagani hairi. Tha asigi kunmathoi digi kunhumdoi fawbada chathagadaba trial sida chahi taramari amadi tarataret manungda leiba nupa macha amadi nupi macha gi oiba belt wrestling chahi tarataret ki manungda leiba nupa macha amadi nupi macha gi oiba jit kunedo chahi taramapan gi manungda leiba nupa macha amadi nupi macha gi oiba bobinam amadi chahi taramari tarataret amadi taramapan manungda leiba nupa macha amadi nupi macha gi oiba thangta masana sing asida district asigi manungchana leiriba masana sing asida thawa yawba mahiroi singna tha asigi taret fawbada DYASO Imphal West ki office ta form thazilak pa yaragani hairi nakal amaromdana thangta gi sintak purel RK sanahalgi chamaga taret suba mapok kumon tha asigi taramapanda yumnam hudrom da leiba huelalong thangta association gi sanglen da pangthok pa galoinana numirasida kunsuba national thangta championship amsung ahum suba international thangta championship ta manamatum phalakraba sanaremati official singbu taramna okchobagi thoramam su yauna pangthoklagani hairi. Manga Suba Northeast Cash Prize Tennis Championship ngasidagi lamfel patulaiba Officers Club gi deko tarfta sanaba hukre. Championship asigis ngasi sanakiba Men's Open Singles ki ahanba round singda Mizoram gi Lalmachana, Manipur gi Mahesh Ebu Point Taruk Anida Amadi Taruk Amada, Wayazad Khana JR Pamai Point Taret Taruk Amasung Taruk Marida Maithiba Pikiba Loinana, Ribaskar Nambushan Haubumbu Point Mari Taruk Taruk Mari Amadi tie breakta Tara Taruk the Maithiba Pibangam Kibagaloinana, Becker na Bonabu Point Tarugani Amadi Taruk Marida Maithiba Piki. Championship asigi ladies singles ta Wayaguna H Melody Point Ngapigani Melody bu point Taruk Sino amasung Taruk Sinoda, Lindana El Nandani bu point Taruk Animadi, Taruk Sinoda Maithiba Pibangam Kibagaloinana, Charmi no may kapamna Bindyarani bu point Taruk Amamasung Taruk Amada Maithiba Piki. Ladies singles ke hanba semi-final da Wayago madi Bantiga anisuba semi-final da na Charmi no may kapamam sung Linda Anina Hayeng Lambatong Naragani. Manipur Tennis Association ki meeting makhada chathariba championship asida Men's Open Singles ta sanaroi taruk amadi Ladies Open Singles na sanaroi tare sarukyari. Championship asigi Men's Open Singles ki winner da lupa listing yankhay amadi runners up tana lupa listing kun manga aduga Ladies Singles ki winner da lupa listing taramdi runners up tana lupa listing manga gi Sanfam Singh thamli.
अरोइबदा बुलेटिन सिगी हेडलाइंस अमहन म्यादा थमसगे लाइक लाइसु हेबा मियोय मसिंग हेंगटलब मतमदता लाइरब मुथतपा ngamgani haina PWD Minister TS Biswajit na phongdokre Demonetization na miyam da pikhiba awaba amadi chaitheng kyabuni singduna BJP nataba political party khudingmak na hayeng Black Day haina palan tawgadori Khwairaman ima kaithagi building ani maklakadori bachahi listing ani taranipan ge January 22 fawgi manungda semjin sajinba loiragani haina mahut minister Thaunaujam Shyam Kumar na phongdokre Malem geni subalanjau da laikidraba Japan ge lanmi singi saru sayang na chingba polam sing thizinaba Japan dagi timama Imphal da thunglakre Amasung mangarak world champion oikraba Mary Kom na Japan gi Subasa Komura bu manga sino da mai thiba piduna Asian boxing championships ki final changkre